Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Malem sinba thongdangasi Malem gi wetlands day pangthokli Manipur dasu palan thoramasi tongan ba mafam singta pangthoknari Pradhan Mantri Narendra Modi na Bharat Mobility Global Expo lisingani kunmari ngasi hudokani JMM gi lusingba Sampai Soren Jharkhand gi Mukhyamantri waina ngasi wasak lawrakani amasung Mari suba Khelo India Winter Games ngasi dagi Ladakh ki Leh da hodoklagani Ngasi Malem gi Wetlands Day ni numit asi Malem gi mafam kayada paksana pangthoknari kumsi seigi hiramna Wetlands and Human Well-being haibasini Manipur dasu numit asi Rajya Sarkar gi Directorate of Environment and Climate Change na sinduna ngasi Imphal gi Lamphel patalaiba NIT East Campus da pangthokli Forest amasung Environment and Climate Change Mantri Thongam Besojan amasung Water Resources Mantri Awangbo Niumai Thoromadu da saru yari Thauramgi saruk ama waina Wetlands of Manipur haibi hiramda khudakta layak pasangdamnaba amasu pangthokhi maduda mahiroi humphuna saru yaki All Loktak Lake Areas Fishermen Union Manipur ala phumnasu Sampu Khangpok Floating Village Welfare Committee ke khusamnaduna Malemgi Wetlands numit palan tawri Wetlands sing na lawriba thodang sing Malem sinba thungna khanganduna haujik leiriba amasung lakadoriba mirol singgedamak Wetlands sing ngak sedura thamnabgi wakhalonda numit asi pangthokpani Thobal Police na ngarang Thobal Jila gi manungsan na laiba Yaripok Bamo Lekai da thihumgi thabuk sathaki maduda miyoi sa mani phu sing na padigi wahung pahung sathaki kona makhoi adu thadokre hairi Kangpokpi Jila gi Nakhuzang amasung Bethel da tha asi kunthra da nongbai kapnabagi thodokta khuju khulai hundok lamli haibagi akangnaba paw ma phangbadagi Kangpokpi Police na mafam aduda sangsenduna thibu humbagi thabuk sathabada .762 gi AK-56 rifle ama magazine ama single barrel nongmai ama 7.62 gi maru khara phangle Amromda Senapati Police na miyoi amadagi drug phagat khre drug singatu sapun keptara da haplaga purakpadagi phagat khibani Pagalaba polam singadu makhataba ain gi thabuk lokhanabagi damak mau police station da sinakre Maragasida Kangla Tombigi Santipur area da ngarang mitei nupi ama thengnabadagi mahak sangmai police na purakre hairi Taratare suba ningthau khongsum Tombi State Equestrian Championship lisingani kunmari gi closing ceremony ngasi pangthokani torambadu pangthoklaroi masi Manipur Pony Breeding Farm Complex Lampel Park ki field gi phibam phatabadagi hairi Pangthokadaba matam kona lepkani haina Manipur Equestrian Association gi cherolamana hairi Imphal West ki Lamsang Police Station na konba kadangban khulgi mathakta nongmai kapnabagi thodokta laikhidraba Nongthomam Michael Deb amasung Maisnam Khabagi haksang sing kadangban khulgi Mahadeva Singh gi mafam amada ngasi leirol salagani Laikhidraba Michael Deb Imphal gi Palace Compound konung leikai hejigang rotagini Maisnam Khabana Sagol Tongba mamang leikai dagini makhoi ani gi haksang sing Rims ki moktigi puruklaga mayum da haikat leikat tamlaba matungda mafam aduda leirol salgidabani Meghalaya ga lona ba antarjati gi ngamkai paringda lona drug puthok pusin tawba thingnaba BSF ki vigilant troops singna akan mathabak paikhali masigi saruk amoina ngamkai lana Bangladesh ta yungang bottle sahum yankai turuk pusinaba hondaramba Bharat masa ani West Zentia Hills jila dagi ngarang phare Akang paw ma phangbadagi BSF ki mari suba battalion ki personnel singna mafam adu da saksinduna thibu humbagi thabak sathabada yungang sing adu gari da hapkatuna lerambani Gari adugi driver amasung handyman adu yungang puba yabagi mari lena base sang sing puthokpa ngamdabadagi makhoi ani su phagale phagalaba polam sing adu miyoi sing aduga konana doki de leiba customs office ta makhataba ain gi thabuk lokhanna basinakre Meghalaya ki East Gentia Hills Eastern West Khasi Hills East Khasi Hills amasung West Gentia Hills ki tongan ba block singda amot akai hondok hansin tawbada sijananaba e-vehicle sing Rajya ki Mukhyamantri Conrad K Sangman ngarang khusinakre Thoramdu wa ngamda Mukhyamantri Conrad K Sangman hai thabaga si Kendra Sarkar ki flagship program ama wariba Swachh Bharat mission bu mai pakna sathanabagi pandam da paikhat pani Rajya da asiguma thawrang asi paikhat pangamliba si sarkar na kathopaga loinena miyam gi thabak ningthina tawbudagini Rajya du lu nanba Rajya tara khangatpada manung sanba ngamnanaba honari hairi tabidi bapawasi Akashbani Imphal dagini
प्रधानमंत्री नरेंद्र मोदी ना भारत मोबिलिटी ग्लोबल एक्सपो 2024 ngasi hudokani Nai Delhi da pangthoba thorabasida leibak asida malemgi miyamda Bharat ki tungan ba automotive value chain ki saktam sing amadi thabuk thoram sing urkadawri Mela asida po leiba musung yon bagi thabuk sathabaga lenena miyamda khudong saba kaya phangan gadawri Mela asida malemgi tungan ba leibak yankhai dagi exhibitor sanipal lomna saru yagani masida gari saduna puthok leiba company kunipan su yaugani Makoi na putholiba magul leiba gari na singba kaya su mela asida yon gadawri mela asida leiba ki waina toba ngamba sakti kaya utpagi khudong saba mapire Jharkhand Mukti Morcha JMM ge lusingba Sampai Soren Jharkhand ge mukhyamantri waina ngasi wasak lauragani Rajyapal CP Radhakrishnan na mahakpu aron bangakpa masung thabuk paibigi wasak laugani Rajya gi hanagi mukhyamantri Hemant Soren yumjekasa numita lamgi wathoka mari lenana sel thedokpada senabagidamuk pham thadokibadagi mahakpu mukhyamantri oina wasak laugadabani Sri Soren bu wathok aduka mari lenana mahakna pham thadokiba numit tumaki numidangda enforcement director ena phajanki Jharkhand Mukti Morcha Congress amadi RJ degi sungsinaba kangbugi oina punne MLA ni putare lei Sen Marifu mathoi leiba Vidhan Sabha da Sri Sampai Soren bu MLA ni phuhum toina saugali haidi Sangsad ki sabha anibang ngasi Rashtrapati Draupadi Murmu gi basan thagatpagi motion haujik sathari Sangsad ki budget mifam ngarang dagi Rashtrapati gi basan galonen hawdokibani Rashtrapati gi basan thagatpagi motion loreba tungda sabana private members legislative business packet kani aikoi gi pobin hai seltrum mantri Nirmala Sitaraman ngarang sabada puthoki ba kendra ki maraki budget adu ki matang dasu sadasakshina wapum kaya khanagani mifam tha asigi mapan phau pasathagani Delhi Liquor Policy Scam ga mari lenena Delhi ki Mukhyamantri Arvind Kejriwal Enforcement Director ena mangarak subu oina samon tokre Enforcement Director ena Sri Kejriwal bu ngasi agency asigi office ta masa laktuna Japan pirana bakhangali Enforcement Director ena case asiga mari lenena hana marirak samon tobada Sri Kejriwal masa lakitabani Rashtrapati Draupadi Murmu ngasi Haryana gi Faridabad 53 suba Surja Kun International Crafts Mela lisingani kun mari hawdok lagani Mela asida Bharat ki ina khulaba handlooms handicrafts amasung cultural heritage utkadawri Russia Sri Lanka Myanmar Mauritius Zimbabwe Uganda Nigeria Namibia Kenya Ghana amasung Ethiopia yauna tongan balibak yankhai romna Mela asida saru yagani Mela asi miyamna yengba yanadabgidamak tha asigi tarani pan phabu sathagani Mela asigi theme state na Gujarat na oibagalena Tanzania na mapang leibak waina saruk yari Mari Super Khelo India Winter Games ngasidagi Ladakh ki Leda Kendra gi Mantri Nisit Paramanik na hudok lagani numit mangani sathagadaba games asi Ladakh amasung Jammu and Kashmir ani na yumbu aduna pangthokani leibak asigi Rajya tara manga amasung Union Territory singdagi athlete satrukna ice hockey amasung ice speed skating hariba masana asida athoi an tanagani Bharat amasung England gi ani soba test match ngasi Visakhapatnam da sanaba horagani match mangagi series asida England na ahanba match oina Hyderabad ki Rajiv Gandhi International Stadium sanaki ba test match ta Bharat pu run kunipanda maithi ba pikibani maduda England gi Oli Pomna run sama marutra taruk lauki Arobada maruba pawmo Malem sinba thungna ngasi Malem gi wetlands te pangthokli Manipur da su palanthormasi tongan ba mafam singda pangthoknari Pradhanmantri Narendra Modi na Bharat Mobility Global Expo 2024 ngasi awdokani JMM gi lusingba Sampai Soren Jharkhand gi Mukhyamantri waina ngasi wasak lauragani amasung Mari Suba Khelo India Winter Games ngasi dagi Ladakh ki Leh da hawdok lagani Paulai sare